Thingkhongjang Kuki Khulda attack Touduna Mei Tharamre Chahi Nipangi ama Yaona Nupi ani NONGMEI na PANBADAGI rimsta LAIKATNAKHRE Tha asigi ahungi nungthilda None district ki Nungba subdivision gi manung chanba Sempat naga Khulda Kuki terrorist singna landaduna khul asigi yung khara mai thadoklamlaba matungda ngasi nungthil pung mga taramdaida khushu khulai matik chana paiba militant singna Kangpopi district ki Thingkhongjang subdivision gi manung chanba Thingkhongjang Kuki Khulda akan by attack chathaduna khul asigi yung khara mai thadoklamle attack singna NONGMEI na kapada chahi nipan gi nupi macha ama Yaona Nupi ani fibam luna sokpadagi rimsta pukhalaktuna LAIKATNAKHRE Thaudo asi thokpagi pau phangbaga panthadana pauche asina Kangpopi district ki New Kaithenmanbigi police station da hanglubada thaudo thokliba mafam asi PS asina jurisdiction gi manung channa laibani khul asi National Highway Kunthataret Infal Jiribam lambigi tupulom da laibani haina phongdoraki adubu thaudok asida punna khul asigi yum kaya Mei Tharamre amadi khunja kaya aso apan nanglabage haibagi matangdadi official oiba report sing phangdri haina phongdoraki pauche asina thaudok asigi matangda official oiba report launabagi damak nompo kaithenmanbi PS ki official in charge ngasi numidang pung 9 nimfunithoi tarakpada telephone anirak taubada OC gi number asi divert tawrambadagi phangbang ngamkhide Kangpopi district ki police ki control room da hangbada khul asi kuki furuki kipgen singna taba khulni hairaki khul asina akan ba attack chatharakli ba khulai paiba sing asi karamba chingda base toba militant sing oigadage haibasi chapchana khangbangam khidre adubu khul asida attack chatharakpada hana khul asida lairamba khulai paiba singagi marakta ngaiha khut thokna ki hairi thaudok asigi matangda pauche asina phangba report singna haibada khul asi CRPF ki nimfu taruk suba battalion F company gi post amaga irap lapna dan laivani hairi attack chatharakhiba sing adu KNF P gi kadar singna oigani aduga khul asida hana lairamba khulai paiber aduna KRA gi kadar sing oigani hairi nakal amaromda kuki inpi manipur gi cherol amanadi attack sing adu NSN IM gi amasung ZF gi kadar gi chatharambani haina thaudok asibu akanba mawongda yaningdaba phongdorakli thaudok asida soklaba lamnaiga kipgen chahi nipan amasung nengnai chang kipgen chahi yankhai taru kaubi nupi ani ngasi numidang ambulance da haptuna makhata ba layeng chathanabagi dama rims da purakre layeng sang asida purak chungai gi mamangda makhoi ani bu Kangpopi district police ki additional ASP na Mapan Suba Center Assam Rifles ki hospital da pukhatuna LAIKATNAKHRE adubu makhoi ani gi fibam lurakpadagi rims da purakhibani makhoi ani mag oi thangba faiganda NONGMEI maru na pali hairi rims da makhoi ani purakpaga panthadana layeng chathabagi manung channa minor operation theater da refer tawkhre hairi soklaba makhoi ani rims da puraktuna layeng chathaba haukhibadagi layeng sang asigi akoibada thohaningdaba thaudok sing mayok naraktanaba state amasung Central Force ki masing yamlaba personnel sing na ngak sen gi thorang laukhat khre hairi